Naga taruk faraga hatkhibaga mari leinana Meitei dagi kuki onkhraba matei manao phare. Naga sing na phananaba khut thilakpa mangagi manungda ahum phagadaba watli. Konsakulgi naga taruk phakraba matungda yamna tamthina hatkhiba thogdok mari leinana Meitei dagi kuki onkhraba matei manao ngasi ayuk security force na lailon baiphai khuldagi phagat pangamkhre. NIA gi kesta CRPF amasung Manipur police ka khusamnaraga pharaba Meitei dagi kuki onkhraba matei manao adudi watham pradip apokpagi ming tombi amasung mahaki loinabi Ayingbi Elias Mangai apokpagi ming Nimkhin Sauni Watham Pradip Imphal West District ki manung chanba Chirangdagini aduga mahaki loinabi asina nambol Meitei romdagini hairi thajaba yaba mafamdagi phangba pauna hai Pradip hariba miyu asi ngasidagi chahi 39 romgi mamangda imung manungga loinana lailon waiphaida leidunu kuki onkhraba Meitei ni mahak Christian lining susat pamiyoi ni mahaki apokpi mama adusu mahaka punna leiminari konsakulgi nupi amasung nupasing kidnap tawba matamduda matei manao ani asi yawi haina victim oirudabi naga nupi singaduna police ta wakalakkiba leiki khulonaba oibanina amana amabu masak khangnadabadagi makoibu phabada Meitei yawi haina matamduda haina kiba leiki makoina nagagi miyam adubo garidagi singthabani aduga suspension of operation taunabada yauriba kuki national front p gi cadre singda khusinnabada makoi ani yawi naga singaduna wakalakpada khul adugi khunja mangagi maming hablaki pausin makha tara hai nahan makai makoi asi maming matha leifam khanglagasu khul adudagi chen kibana police na phaba ngamdana leirakibani ngarang numidang asi matei manao mayumda lakhre haiba akaknaba pau ama phangbadagi CRPF amasung Manipur police ki kangbuna ahingdagi mafam madu koisinduna thamlaga makoi ani phaba ngamkibani phagadabu waliba khul adugi khunja ahum adudi haujisu thiba khangdri अथुबा मतमदा मखोइसु फाबा ngamgani haibagi thajaba leiri मखोइ अनि फारबनिना नागा तरुक अदु KNFP gi kanada sinabano haiba chapchana khanglagani मखोइना सिनरिबा म्यूसिंग अदु मसक हे खंगबगा मखोइना लेरिबा designated camp अदुदगी चेनरिबा खुदिंगमक फाननबा थौरांग लोइरे हाइना पावसिन मखा तारी फारबा मतei manao अदु ngasi numidumga matungda NIA gi court पुथोकलबा matungda police custody remand लौरे हाइरि।